Kurumjari Sktv'S Manipuri Paubo Mityang Tabiriba Pomnamakpo Kundrakpam Sanatombi Taram Nokchari Ahan Bada Maru Oiba Pausing Fangbigani Laima Kongda Yum Maita Kibagi Togdokta Laikiba Security Lapsa Singh Yangsinduna Akanba Ligan Action Lokat Pio Haina Uripok Apun Balupna Union Home Secretary Gi Pukning Jingsin Krehari Lambi Sembagi Rizit Batman Project asi Lakliba Kumja Lisingani Kungataret Faubagi Manungda Loisinana Papandam Tamli Haina PWD Gi Additional Chief Engineer Chabungbam Utamna Fongdokre Amasung Directorate of Health and Family Welfare Services, Manipur Amadi State Health Society, Nasan Health Mission, Manipur Nasinduna World Population Day English Singani Kungataruki, Tauram Pangthokre. Haujik Pau Sandok na Pijari. Haukiba July Taragani Twigi Ahing Nongyaida Kukijo Council KJC gi Joint Secretary Kangpokpi District ki Bongfajo Beles Salaiba Dauminlan Haukip ki Yumda CRPF ki Cobra Unit na Red Chetaki Bagi Taong Bu Kuki Women's Organization for Human Rights Koharna Nungaitaba Fongdurakli Ngarang Koharna Thaduraki Bacherol Amada CRPF ki Cobra Unit na Ahing Matung Pung Ani Makairom Taba Matamda Dauminlan gi Yumda Changlaklaga Sirs Warden Su Putoktana Yung Ginupi Angang Tumlingaida Tiba Humbagi Tabak Chatakibani Karigumba Operation Adu Legal gi Oiba Procedure Yaugdana Chatakiba Tarabadi Mari Lainaba Singbu Singnabata Natana Chamjaraba Nupi Angang Singda Atamna Singnabani Yung Ginupa Laitringai Ahingi Matamda Operation Chataduna Yumda Lairiba Nupi Angang Singda Akitu Jungba Pokhan Bahaibasi Yabang Amloi Masi Lengak Panba Rule of Law Laiba Democracy gi Mayuktani Mari Lainaba Singna Yum Amada Tiba Humbagi Tabak Chatagi Hairabadi Law na Yaba Maongda Legal Procedure Sing Ngakna Judicial gi Ayaba Lauraba Matamda Chathagadabani Maramaduna Central Lengak Ministry of Home Affairs Amadi CRPF na Operation Adugi Legal Basis Sugay na Takadabani Loina na Operation Aduda Sarukya Kiba Personal Singi Matakta Akaknaba Matam gi Manungda Inquiry ama Chathagadabani Haina Koharna Taksilakli Lambi Sembagi Rizit Payment Project asi Lakliba Kumja Lisingani Kungetaret Faubagi Manungda Loishanana Papandam Thamli Haina Public Works Department PWD gi Additional Chief Engineer Chabungbam Utamna Fongdorakre Ngasi Nitai Pachu Tekta Leiba DIPR gi Auditorium Hall da DIPR na Tangkak Naina Chatharakliba Mid the Press ki Thauronga Mari Lenana Wafamasi CH Utamna Fongdokibani Utamna Makha Taraduna Hauzik Paikhalakliba Rizit Payment Project asi Manipur Urban Road Drainage and Asset Management Improvement Project ki Makhada Paikhatpani Project asi Asian Infrastructure Investment Bank AIBB gi Makhada Fund Taurakiba Project ni Imphal East amadi Imphal West District ki Khungang Humbudra Taret Yauna Greater Imphal gi Akoiba Mafam Sing Council Project asigi apunba senfam na lupa koti lising ahumga chatruka nifutaret ni packets mari thokna paikhalakliba project asina assembly constituency taragataruk council state asida ka hena nung chubana lambi gi fibam amadi mapungfana drainage laitaba asi yengduna project asi paikhalakibani lambi da koilas tharabasu yamna thuna kairakpana chingba thengnariba asi koknanaba amadi lambi soroki maintenance ki yengduna project asi laurakibani Project asigi Makhada Semliba Lambi gi Chahi Kuntrarom Sangna Chatkani Project asigi Makhada Lambi Singi Drainage System Thamnanaba Amadi Toina Lambi Taukhaiba Fibam Laitana Utility Corridor Sing Thambagi Provision Yauri Project asigi Manung Channa Short Panel Concrete Thaba Koilas Thaba Amadi Interlocking Concrete Pebble Block ICPB Mafamgi Matung Inna Thaduna Semgani Project asida anauba pambai ama oina hanagi lambi soroki awangba adudagi hengattana lambi semnaba full depth reclamation haiba pambai asi akaknaba mafam kharada sizinabagi provision yauri project asi haukiba kumja Englishing ani kunga mangada
हौकिबनी हौजिक चादा तरामंगा रोम लोइसिलकले प्रोजेक्ट असि मखादा शॉर्ट पैनल कंक्रीट पेमेंट थागदबा किलोमीटर 4 की मनुंगदा किलोमीटर 63.9 थाखरे कोयलास थागदबा किलोमीटर 153.3 सांग लंबी की मनुंगदा हौजिक फाउबदा किलोमीटर 192.1 लोइसिले प्रोजेक्ट असि लाक्लिबा कुमजा इंग्लिश अंगनी कुनगे तरेता लोइसिननबा पांदम थमली हाइकी प्रोजेक्ट असि मखादा रोड एसेट मैनेजमेंट सिस्टम RAMH हाइबा सिस्टम अमा पाइखटनबा थौरांग तौरी सिस्टम असिना लमदम असिदा लैरिबा लंबी शोरोक अमदी थोंगी फिबमगी मैपिंग तौदुना मपुंग फाबा डाटाबेस अमा सेमदुना लंबी शोरोक अमदी थोंगी फिबम यंगसनगनी मसिना हौजिक सेमलिबा लंबी शोरोक अमदी थोंगी फिबम असि कयाम कुइना चटकनी अमदी करंबा मतमदा अमुक सेमबा यागनी हाइबगी फिबम सिंग अदु खंगबा ngamgani रिजिट पेमेंट की मखादा सेमलिबा लंबी सिंग असी हानेगीगा यंगनबदा पिक्सिनबगी वाफम लेती हाइकी 2024 दा जून दा अखोगी फ्लड लाखबगी मतुंगदा अखोगी इंफ्रास्ट्रक्चर दा सोखिबा सि मैम जे अमुक सेमगत सागत तौनबगी दमकता सासकी मखादा थबक मरी इमसु सैंक्शन तौरकी मागी कॉस्टिंग अराउंड 41.16 करोड़ ताई मसले सलाम थोंग यावी कुया थोंग यावी इम्फाल तामई रोड यावी स्ट्रेंथनिंग ऑफ बिष्णुपुर नुंबा रोड यावी असागी सलाम थोंगी पोर्शन जी ऑलमोस्ट 90% लोरे कुया थोंगी जी कंप्लीट लोय शनखरे इम्फाल तामई रोड जी अराउंड 30% प्रोग्रेस चले बिष्णुपुर नुंबा तबक लोय शनखरे अदुना अनि लोय खरे अनि मा प्रोग्रेस चा लेरी अदुगा सलाम थोंगी जी ऑलमोस्ट लोय दो रहता है 2025-26 ता सेम फंडिंग असागी सासकी की मकादा अकोना ब्रिज मरी मने सोरक मापन मने बिल्डिंग चातु मने अराउंड 419.3 करोड़ तावगी सेंफम की मकादा सिगी थबक मैन पकचई मिसिंग हेंगलकपगी फिबम येंगलगा मणिपुरदा इंग्लिसिंग अनि कुनगे तरुक फाउबदा मिसिंग लाख कुंट्रागा हुमदोय लिसिंग तरुक यौरबा याई पानरी हाइना फैमिली वेलफेयर सर्विसेज मणिपुर के डायरेक्टर डॉक्टर एन बिनोना फोंगदोक्रे डायरेक्टोरेट ऑफ हेल्थ एंड फैमिली वेलफेयर सर्विसेज मणिपुर अमदी स्टेट हेल्थ सोसाइटी नेशनल हेल्थ मिशन मणिपुर सिंधुना स्टेट की थाकता वर्ल्ड पॉपुलेशन डे इंग्लिसिंग अनि कुनगे तरुक की थौरम गसी होटल क्लासिक ग्रांडा पांगथोक्रे healthy timing and spacing between pregnancy for well-being of mother and child and to prevent unintended pregnancy haiba wakalonda pangthokiba thorom aduda family welfare services manipur ki director dr n bino national health mission manipur ki state mission director dr m dines department of gynecologist rims imphal ki head of department dr m rameshwar amadi department of gynecologist jenims ki head of department dr helen kamaisu sarukia ki best performing award fangkraba district singda achamba khudol piduna ikai khumnabasu utki thoromaduga mari leinana family welfare services manipur gi director dr n binona phongdok rakpada chahi khuding gi july 18 asibu malem gi mafam sinba thungna world population day gi thoram pangthoknari masigi maru oiba maramdi malem gi miyamda missing henkalakpagi khudong chadabasing adu khanganbani haujik faubada malem gi missing asi billion nipan dasmit ahum yokre masigi manungda india gi oina billion ama dasmit nifugataret sukiba asina malem gi apunbagi missing gi chada taraga tare dasmit taret yoki malem gi mafam singdagi missing khwaidigi yamba laipak india na oiri masida natana kumja lising ani taraga mathoida manipur da pangthokiba census report ki matung ina manipur gi missing asi lakh kungenipan lising yankhai ga taruk yoki masigi manungda nupa masingna lakh taraga mari lising kuntraga mapan aduga nupi masingna lakh taraga mari lising taraga taret oiduna sex ratio gi chang chamapan ga marifu manga yoki मिसिंग हेंकलकपगी फिबम येंगलगा मणिपुरदा इंग्लिसिंग अनि कुनगे तरुक फाउबदा मिसिंग लाख कुंट्रागा हुमदोय लिसिंग तरुक यौगनी हाइना पानरी मसिगी मनुंगदा नुपा लाख तरागा तरुक लिसिंग यांखैगा तरेट अमदी नुपी मसिंगना लाख तरागा तरुक लिसिंग यांखै ओइरबा याय हाइनसु फोंगदोकी ड्रग एब्यूज प्रिवेंशन की मातांगदा महिरोय सिंगी
curriculum amasung syllabus semnanaba Manipuri Student Federation MSF na mari lainabasingda taksinba leptri. Ngasisu MSF Mayayloi Sangi Makada MSF Kakching District Committee na Zonal Education Officer ZEO Kakching da aiba cherol pisinduna thabak paikhalaknanaba taksinkre. MSF Kakching District Committee gi President Pukrabam Ranajit amasung General Secretary Mayang Lambam Premchand Singh Anina punna khutyek piduna pisinkiba cherol aduda haujik lamdam asalairiba mirol asi mayay kaba drug na chawna sokhale haugalakliba mahairoi amasung nahasing mayay kaba drug ki langdigi kanduna lapna lehenanaba makoida hiramasigi matangda ningthina wakhal tahanba tangai fade maramaduna primary thaktigi higher secondary faubada drug abuse prevention ki matangda curriculum amasung syllabus semduna lairik oina puthoklaga mahairoi singda takpi tambibagi tangai fadaba leire khongthang asi hena mai paknanaba Directorate of Education esta wafamasi pukatuna thabak oina thoknanaba Zonal Education Officer Kakchingi Maikei digisu chawna thongdang lobiyu haina phongduki Manipur ki manung hanjana laiba mafam singda popi plantation tawduna Manipur da trak sungduna haugalakliba tungi yumbi oigadoriba mahiroi sing naha sing asibu drug ki langda thonaba honariba si kannaba Manipur Student Federation MSF na subject amoina drug use prevention education asi subject amoina class 8 5 tagina class 12 fawbada laiba mahiroi sing asida subject amoina tambinaba MSF na tongan tonganba mafam singda memorandum asi pisin jabani nasi pisaliba zero sadasu sanasu aikoigi pandamasi fangnaba mai leinaba singda taksin binaba request tawjari amasung karigumba atubu matamda thaboina onthok piraktaba taragadi MSF Kaksin District ki maikei dagisu akan kongjang changsinaba mairu singa loinana akan kongjang changsinaba sem sajari Mikhalda mai paklaba chahi mangagi thaugai puramba mute singdi makoigi matam loikraba matungda All Pension Scheme piri chahi nifu hena thabak tawraklaba government employees singna thabaktagi potharaba matamdadi All Pension Scheme pibidriba asi lengangna atuba matamda pibinanaba hotnabiu haina Directorate of Education SK Head Clerk in Charge Thangjam Kamalana phongdokre Manipur Government Service Federation ki mityang makada department asna sinduna employees singi tongan ba demand sing taladuna lamfel pata leiba department asigi office ta ngasi cease work strike chathakre kongjang aduga mari leinana thangjam kamalana phongdok kibada Manipur Government employees singna phangpham tokpa kudong chaba sing ngasi fauba lengak asina pibidana leiri Central Government ki employees singna haujik fangliba DA asi chada humfugani thoini aduga state asigi employees singna lengak asina pibiriba DA asina chada nifugani thoi oiri asigumba khenaba kaya asi leihandanaba Central Employees singna fangliba DA asi State Employees singda su fanghan gadabani haiduna matam kuinadagi takshinduna lakli Government Employees singna thabak leptuna khongjang changsinba pamde akanma maongda thabak suba pami adubu employee amagi fangfam thokpasing Mapi mapa oibasingna pibiraktaba maramna cease work strike changsilakpani state asigi government employees singna taliba demand sing athuba matamgi manungda lengakna thabakta ontoktuna makhatana employees singna thabak shuduna lamdamasigi senmitlon yauna sothaduna leiribasing chawkhatna ba hotnabada mateng pangbiu hainasu phongdoki employees singa aikoge kasu khenaba leite aikoi thabak sujage aduga aikogi phangtham thokpadu bibiyu na koina government da hajabane ba akoi thabak yam suningi suraga laibani nahan date 1 dagi hoji bawa thabak suda basi akoi thawai nuaitirne ba akoi thabak sujage mapi mapa ma oibani na aikoi na haibam thokpa asu wali basi khara bibiyu haina koina tamjabani aduga Manipur da laiba employee singsi asuki matik ware employee wa ba haidi rajapuna maksu loi wari basida aikoina phangiba tolop waliba DS happy ragadi Manipur se financially sothari base khajitang chakhat minaga bani habi wakhalonda waliba singje happy yu habi Chaliba tha sigi haukiba tang taraga matoida Imphal West ki
Kanto Sabalda kuki singna yum taruk mai thaduna amang ata thokan kiba thodok adubu Indigenous Peoples Organization Manipur Ipongi maikaidigi yaning daba fongdurakli Ipongi Publicity Secretary Jameson Kuman nakut yakpiduna thadurakiba cherol amada thodok adu leimakongda leiba army gi leimakong Garrison ga yamna nakna na thokibani masigi mathakta mafam aduda Central Force ataishu mathok tawduna leiribani adubu asuk yamna security force leiba mafamda asiguma thodok thokanba asi security gi maikaida chawna asoiba ama leire takpani security gi asoiba asigidamak Central Security Force na tekchak pugadabani asigumba thawong chathabada athingba pikidaba amadi yamna line yum sing mai thaba ngamhalliba asi chapchana tigatuna mara leiba sing cherak pigadabani Miyam gi lan thum ngakpa ngamdaba asida security force ta miyam na kadai fawba thajaba ngamgadoribano haibasi achauba wahang amani Manipur lengak na mafam adu yauna khudong thiba thokhanba yaba mafam singda matik chana security force thamgadabani thodok aduda mang takraba yum sing yengsinduna matik chaba compensation pigadabani hainasu taksilakli Ngasi Laisangkong Kaitel Machada Malampal Laisangkong Kabui Women's Association Yumnam Huidrom Thiam Laisangkong Maira Paibina Amuko Poirelema Rol Amawova Kohar Amadi MSF Luf Mangagi Meteng Makada Sinjalang Jaduna Haujik Manipurgi Oiriba Tangdu Laita Driba Fiba Masigi Waroshin Piu Haiduna Wakat Kongjang Chatakre Ngasigi Wakat Kongjang Aduda Laisangkong Kabui Women Association Gi Secretary M Agumai na haikibada aikoigi lengakta miyam na pendabagi wakat kaya thamkre ngasi fawba tabidri lengak na yellow furup singdagi kuki singde hena lum na laurabra central lengak na state lengakta karamba oijaba pibagino hojik fawba yellow furup singi khandribasi kuki singna maitaida amuk tangkulda amuk liangmaida amuk onsinduna hingsa tawduna leire Liangmai micham taruk hat kibagi thodokta chenaba singi masak maming takre ngasi fawba mihat pasing faba ngamdri Manipur Chief Minister gi thaung asi atai state singi mapi mapa singi mamangda ikaire mahakpu ushit pigadra yum mai thaba mi hat pada chenaba sing furup kanglup naidana mara leirabadi fatuna khudakta logi obacherak pibiyo haiki chap na hil phawda hojik phawbu puthok tri sibu moi asui akoi ge lengang sibu akoi ga akoi sauni ne adubu moi atopa state singna akoi ge CM akoi ge lengang sibu sitpi gadra haiba akoi praja si hairaga thamu ko ama pen ba sauraga ti leire bako aduga moi ge su kari wakhanno moi na akoi ge kanaba aige kanaba phanglaga loire akoi ge state akoi miyam gi akoi ge kanogi adi khangge haibigi wakhanda leiradi ona akoi se moi gi khakta hingba yaroi haibase dum thamjage Paugi merak thatna atenba break ama lominasi Akoi rice akoi agro mining associates na miyam gi damak amuka su phanganjare fortified rice haplaba cheng akoi fortified added rice Sijinabi ukana balobiu miron mimama amadi punungda leriba angang degi na chawraklaba fawbada masa sondam nadamba mahi masingda puning changdaba chawdam thinba brain sonba na chingba kaya ohelakpa yabadagi ngakthokpa ngamba makup tana sugairaba chengda micronutrients haptuna amuk chengi mawong matawga chak manana semlaba cheng makhal amani fortified rice Akoi fortified added rice asi fasaina su ayaba piraba Bharat Sarkar na ICDS napsa midday meal na chingba scheme kayada fortified rice haptuna miyam da phanganbagum chak manana phanganjari bani masida iron folic acid vitamin B12 na chingba machal suna yauri atopa lamga changdam na duna quality leina puthoklaba hekdamak thongduna chaba yaraba chengi akoi fortified added rice sijinabiu akoi fortified added rice Baikotana piri maru chikpatin singdagi ngakthokpata natana atopa kanaba sing khudamoina pambi singbu mara hena sathanba amasung phau pambi singbu masa hena pokhandona phauthok asuki matik lehele matam sangna tin tahande hanjan hidak sijanabagi mathau tahande buyers ke baikota lau balomi singda thajabaga loinana hena saukhat halle amasung lomi singda akiba amata lehande
Buyer Council Activity Pauthava Sinkhaki Ngathong of Semani. Amasung Hidagasina, Napi Makal Kudimak Mangan Bangame. Sumnatangi Pohun Krabanatraga, Link Krabamatung, Numini Pani Dagina, Tarani Toifogi Manunda season of Bigadabane. Quite Satiba, Napi Makal Kudimakusu, Mangan Bangame. Maramasina, Kuling Nepiki Sading Hantale, Loinana Adongi Sentok, Hengat Hale. Lomi Singi the Muktadi, Buyers Council Active Quite Faraba Pambaidi. Breki matungda miyambo amukana taram nokchari makataba pau mayol na paring naina chatharakliba politics anoba langon gi board politics board for national regeneration haina mass awareness campaign gi manungchana ngarang nungdang miyam gi oiba mifam ama Thobal wang mataba apunba maira paibiga khutsamnaduna lamdam madugi Thobal wang mataba youth club ta pangthoki Mifam aduda wangangloi oina social scientist Dr. Danarbir Laishram amasung mayolgi president Koizam Suresna sarukyaki. Wangangloi Dr. Danarbir Laishram na haikibada mayol na pamliba pandamasi hanagi phatraba mikhal kanglon adubu semdoktuna achumba mikhalgi kanglon oiraknanaba miyam hupna hotnaminabani. Afaba Mikhal Kanglon Oiraknanaba Changdraba Yadraba Machaksing Nainaduna Achumba Mikhal Kanglon Tauraba Matamdada Afaba Mirep Thoklakpa Ngamgani Afaba Mihut Khanba Ngamgani Haina Fongdokpani. District Administration Kakching Amadi Manipur Langaki Social Welfare Department gi Makada District Protection Unit Kakching Amadi Department of Pediatric and Preventive Dentistry Dental College Rims Imphal ga Punna Sinduna Kakching District ki Manungda Laiba Child Care Institution Taruki Angang Singi Oiba Nanhi Muskan Mega Health Camp Ama Arong Kunau da Laiba Thambal Children Home for Girls ta ngasi pangthokre Camp aduda Kakching District ki manungda leiriba Child Care Institution taruki angang chamaga kungani thoi layengduna hidak langtak sing piki Child Care Institution singda leiriba angang singbu pukning wakhal amadi hakchang fana thamnanaba pandamda Mega Health Camp asi pangthokpani haina District Child Protection Officer Kakching Gazu Raskumarina Fongdorakli department Rimsagi department mga klaki ENT dermatologist pediatric dental amadi psychiatric department sing ningbiri masigi ke masi pangtupagi maramdi samna haraga kai angang sing se matam chana masa la yengthoba adagi masa maru phana leina bai damakta pela pangtup chabani All Timber Merchant Association na district asigi tongan ba khul singi club singa khutsam naduna numit marini chupna chathagada ba u chara thabagi thorong ngasi hogdokre loinana u chara chamanga rom thakre Manipur lenga ki forest department gi mityang makhada humbudra taret suba ban mahotsav english ngani kunge taruka mari lenana pangtokpa u chara thaba hogdokpa numita ngasi yairipok kakmayai haibi makong ground yairipok malom Jali Hanbi Ground, Yaripok Malom, Jali Hanbi Roadside, Yaripok Singa Ground, Amadi Yaripok Singa Hillside, Mafam Manga Asida Punna Uchara Chamangarom Thaki. 77 suba ban masuk kan mai lenana All Timber Merchant Association gi commission na maroi na ko ji usra thabagi Green Promise ki mission number ko usra thaba ina club singa tarap to chasin jabani maroi na ko ngasi tang tara mari degina tang tara tre ko no mai matam lauraga koina club singa tarap to raga haiba mission na jin jabasida ngasi gi oina ko mpham manga thana ba sem sajara ko mpham ani suna thajin jare Thobal Municipal Council na Council asina konba mafam singda lu nanan lainana ba amadi free plastic zone ohenana bagi pandam da changsilakpa khongthang ama oina ngasi council asigi makhada leiriba self help group singna khomjin duna thamba plastic ki potlam sing khomgat pa hogre TMC ki makhada leiriba ward number 1 Thobal wang matabada leiriba panthoibi self help group ki member singna lekai manungda yumthong khuding chatuna khomgat lakpa amot akai singi marakte yaurakpa plastic ki potlam sing adu tongana khandoktuna thamlaba matung punna kg chamaga supna mangarom oigedaba plastic ki potlam sing adu ngasi TMC ki maikei degi khongkat kibani
थौबाल असिदा लैरिसे मी लिसिंग हुम्फू मुक लै हाइरिबसिदा अमोट बखोमबगी दमकता कथोगा लैरिबा मियोइदी कोई लिसिंग अमा फादे मरम अदुना लिसिंग हुम्फूना चाइथोरपा अमोट पासे लिसिंग अमा फादबा मियोइ खरा असिना सिट सेंगदुना लु नानबा होनबा माइ पाकपा ngamloi मरम अदुना अइखोइ थौबालदा लैरिबा अइखोइ मिपुंग खुदिमंगना लु नानबगी दमकता सिट सेंगबा यावद्रगसु Manipur State Sumang Lila Council na sinduna Sumang Lila gi lamda saknairaba lilaroi miyamna khut tatpa saba hairaga khena khangnaba nongthongbam Nageshwar Maiteina khanghodana leikidabada Manipur State Sumang Lila Council na state ki thakta ikai khumnaba utuna awawa fongdokre Imphal iski Chingku Mayai Laikai de Laiba Laikhidraba Lilaroi Nageshwar gi yumda pangthokiba thoram amada Manipur State Sumang Lila Council gi Lifetime President PH Gunachandra Sharma Advisor Khetri Jugindro amasung Vice President Hiang Lukoi Artist Singh Member Singna Sarukyaki Nongthongbam Nageshwar Maitei Laikhidabada Sumang Lila gi Phambakta Achouba Ahoba ama leheuragani Loinana lehoriba imong manunggi awabadasu Sumang Lila Council na sarukyari haina fongdorakli Haujik sanabagi pauda Tamil Nadu gi Chennai da laiba Chinda Deripet Indoor Boxing Court ta haukiba tang tara dagi taragani toy fauba pangthokiba Pro Amateur Muay National Championship English ngani kunge tarukta Manipur na gold yaung na punna medal taret lauduna state ki mingchat purakre Muay Federation of India gi mityang makhada Tamil Nadu Muay Association asinduna chathakiba Pro Amateur Sub Junior Junior amadi Senior Male and Female National Muay Championship aduda Manipur gi apunba Muay sanaroi taret amadi official amana sarukyaki Sagol Sem Henthoi Chan Sapam Pritam Sagol Sem Yaishna Mangal Sana Komdram Amadi Naurem Monica Haidiba Sanaroi Manga Asina Magi wet category singda matang sitna gold medal amamam phangbangamki Manipur ge Sanaroi Moirang Them Nilakumar Amadi Usam Malem Nganbi Anina matang sitna silver amadi bronze medal amamam gasu fangki Manipur team aduda U Santi Kumarna team coach oina luchinki National Championship aduda Manipur gi nupa amadi nupi Muay sanaroi tare na sarukyarubada medal sing amamam lauraktuna lamdam asigi mingchat purakkibada Manipur Amateur Muay Association Mamta gi maikeidigi harau nungaiba amadi thagatpa fongdorakli Department of Youth Affairs and Sports na sindana pangthokliba humfuga manga suba state level Subroto Mukherjee Football Tournament English ngani kunge taruki ngarang langjing achouba football turf da sanakiba under 17 boys ki final da champion oirakraba AG Memorial Academy Thoubal Charangpat ki Mahiroi Sanaroi Singh amadi ko Singh ngasi Charangpat maning laikai de leiriba school asigi campus da taramna oktuna pukning thawutkre School asigi auditorium da pangthokiba thorom aduda Mahiroi Sanaroi Singh Guardian Singh amadi ko Singh da school gi maikeidigi achamba khudol tamki loinana Punjab FC da khankraba school asida class 9 tamliba Mahiroi Mangal Moirang Chabusu khudol tamduna pukning thawgatki Panbayai under 17 boys state level Subroto Mukherjee Football Tournament English ngani kunge taruki ngarang sanakiba final match da AG Memorial Academy Charangpat na ASUFII Christian Institute Senapati bu Panjal Mari Anida Maitiba Piduna tournament asigi champion oikibani Manipur most laga apoy dusha turo benang sis ando mapoy da magta parents na ujasing na coach na kawai ano hona berga hina national capacity mai propon na ngi tanjama fuga ai shoge propon thoni jari parents su thoni bio haina ai ki magade ki hajari Chatliba July tha sigi haukiba tang mapandagi taraga matoi fauba Assamgi North Lakhimpur da pangthokiba National Kickboxing Championship English ngani kunge tarukta bronze medal Bamon Kampu Makha Laikai degi Delhi Boy Kangjamna bronze medal laurakpada Chingtam Social Workers Union ge maike degi harau nuaiba amadi thagatpa fongdorakli
यूनियन असगी जनरल सेक्रेटरी नंदरास इलांगबमना खुद येकपीदुना थादोरखिबा चेरोल अमदा कांगजम रॉबर्ट अमसुंग कांगजम ओंगबी सुनंदा अनिगी मचानुपा दिल्ली बॉय कांगजमना चैंपियनशिप अदुदा चही तरा निपान मखागी किलोग्राम हुमफुगा मंगागी कांगलुपता ब्रोंज लौरकपा ngमखिबा असिना लेकाय असि खकनतना मणिपुर गी मिंगचट ओइरी महागी थौना होनबा कनबा अदुबु यूनियन असिना थागटपगा लोइनना मतुंग तारकपा चांगदमनबा कयादसु माइपाकपा ओइरसनु हाइरी पनबा याबदी चही असिदा उत्तराखंड की हल्वानीदा हंदक पांगथोकिबा 3 सुबा UMAI National Youth Muay Championship English ngani kunga taruktasu Delhi Boy Kangjomna silver medal ama laukibani. China की चेंगडूदा लाखलिबा सेप्टेंबर 9 की तरागा हुमदोई फाउबा चथगदबा बैडमिंटन एशियन अंडर 17 जूनियर चैंपियनशिप इंग्लिश ngani kunga tarukta इंडिया की महुत सिंधुना मणिपुर की सानरोई दाइलन पी थौकचोम खलकपदा बेंगलोर मणिपुर स्टूडेंट एसोसिएशन BMSA ना नुंगाइब फोंगदुरकली ngasi BMSA ना थादोरखिबा चेरोल अमदा दाइलन पी थौकचोमना चैंपियनशिप अदुगी अंडर 17 बॉयज सिंगल अमदी अंडर 17 बॉयज डबल दा सरुक्यारुगनी दाइलन पी थौकचोम कर्नाटका की बेंगलोर दा हौकिबा जून कुनगा मापनदगी जुलाई 3 फाउबा पांगथोकिबा योनेक सनराइज ऑल इंडिया सब जूनियर रैंकिंग बैडमिंटन टूर्नामेंट अंडर 15 एंड अंडर 17 दा फजब परफॉर्मेंस उतुना बैडमिंटन एशियन जूनियर चैंपियनशिप की अंडर 17 बॉयज दा ब्रोंज मेडल अमदी अंडर 17 बॉयज डबल दा महाकी लंबा ओइकिबा आंध्र प्रदेश की राहुल कदापा कुलागा लोइनना सिल्वर मेडल लौबा ngमलखिबा असिना इंडिया टीम दा महाखलखिबनी दाइलन मणिपुर की हौजिकना बेंगलोर दा इमुंग मनुंगा पुन्ना लेरी दाइलन ना मणिपुर अमदी BMHA की मिंगचट पुरखिबा असिदा BMHA ना थागटपा नुंगाइबा फोंगदुरकली हौजिक अमुंग असि स्टेट असिदा ओइकिबा अयिंग असागी पाउ पिजरी ICAR रीजनल सेंटर लंफेल पातगी फंगबा रिपोर्ट की मतुंग इनंग असि स्टेट असिदा ख्वाइदिगी साबगी चांग सेल्सियस डिग्री 19.5 ओइकी अदुगा ख्वाइदिगी इंगबगी चांगना सेल्सियस डिग्री 19.5 नि नुंगसिता यावबैसिंग मनेलगी चांगना अयुक्ता चादा 30 अमसुंग नुंगथिलदना चादा 83 ओइकी नोंग चुबगी चांगना मिलीमीटर 2.8 नि अरोइबदा मरुइबा पाउसिंग अमुका न पिजरी लैमखोंगदा युम मई थाकिबगी थौदोक्ता लैकिबा सेक्युरिटी लाप्सेसिंग यंगसिंदुना अकनबा लीगल एक्शन लौकटपियो हाइना उरिपोक अपुनबा लुपना यूनियन होम सेक्रेटरी की पुकनिंग चिंगसिनख्रे हाइ लंबी सेंबगी रिजिट पेमेंट प्रोजेक्ट असि लाखलिबा कुमजा लिसिंग अनि कुनगे तरेट फाउबगी मनुंगदा लोइशिनना पांदम थमली हाइना PWD की एडिशनल चीफ इंजीनियर चबुंगबम उत्तमना फोंगदोक्रे अमसुंग डायरेक्टोरेट ऑफ हेल्थ एंड फैमिली वेलफेयर सर्विसेज मणिपुर अमदी स्टेट हेल्थ सोसाइटी नेशनल हेल्थ मिशन मणिपुर सिंधुना वर्ल्ड पॉपुलेशन डे इंग्लिश अनि कुनगे तरुक की थौरम पांगथोक्रे मतंग असदा बुलेटिन असि लोइसिनजरे मणिपुर मियाम की पुंसीदा ख्वाइदिगी हेना मरु ओइबा स्टेट असिगी लेपाक असिगे मदि मालमगी ई पाउसिंगिदमक SKTV न्यूज पु मित्येंग तादुना लेबियो खुरुमजरी